ꯑꯁ ꯅꯨꯃꯤꯠꯁꯨ ꯇꯥꯗꯣꯔꯦ ꯃꯝꯁꯤꯜꯂꯛꯑꯦꯕ ꯅꯠꯇꯦ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯏꯁ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯐꯣꯟ ꯇꯧꯔꯦ ꯃꯥꯅ ꯄꯥꯏꯗꯦ ꯑꯩ ꯃꯥꯒꯤꯗꯨꯕꯨ ꯁꯥꯎꯔꯤ ꯖꯥꯠꯂꯅꯦ ꯑꯁ ꯑꯩꯗꯤꯅꯦ ꯃꯥ ꯈꯪꯅꯖꯕ ꯑꯃ ꯂꯩꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦꯕꯣ ꯑꯗꯨꯅꯅꯤꯅꯦ ꯑꯩꯅ ꯍꯥꯟꯅ ꯃꯦꯟ ꯇꯥꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯣꯛꯎ ꯍꯥꯏꯔꯤꯗꯣ ꯍꯪꯉꯤꯗꯨꯗꯤ ꯑꯩꯁꯨ ꯍꯪꯗꯕꯗꯤ ꯅꯠꯇꯦꯗꯅ ꯅꯣꯡꯃ ꯈꯛꯇꯗ ꯂꯣꯏꯅ ꯈꯪꯕ ꯌꯥꯔꯣꯏꯅꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯌꯥꯝ ꯊꯨꯃꯟꯈ꯭ꯔꯦ ꯑꯩꯇ ꯁꯤꯖꯅꯤꯡꯉꯦꯗ ꯃꯃꯥ ꯀꯅꯥꯅ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯁꯤꯟꯕ ꯌꯥꯎꯈ꯭ꯔꯒꯦ ꯑꯩꯅ ꯁꯤꯜꯂꯤꯁꯦ ꯃꯥꯒꯤ ꯐꯅꯕ ꯅꯠꯇ꯭ꯔꯣ ꯁꯈꯤ ꯌꯥꯔꯦ ꯅꯪꯒꯤ ꯑꯣꯚꯔ ꯑꯦꯛꯇꯤꯡꯗꯣ ꯇꯧꯔꯛꯑꯅꯨ ꯌꯦꯡꯕꯗ ꯌꯥꯝ ꯋꯥꯔꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯃꯤꯁꯟ ꯏꯝꯄꯣꯁꯤꯕꯜ ꯇꯥꯏꯌꯦ ꯅꯪꯒꯤꯁꯦ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯩꯗ ꯑꯝꯇ ꯐꯪꯗ꯭ꯔꯦꯀꯣ ꯍꯣꯏꯍꯦ ꯀꯔꯤꯅꯣ ꯃꯤꯁꯤꯕꯨ ꯑꯩꯅ ꯅꯝꯕꯣꯟꯒꯤ ꯏꯂꯦꯛꯇ꯭ꯔꯣꯔꯣꯜꯗꯨꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯅꯤꯅꯦ ꯌꯥꯎꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯑꯃꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯕꯗꯅꯦ ꯂꯣꯏꯗ꯭ꯔꯣꯕꯅꯦ ꯑꯩ ꯈꯪꯉꯦ ꯂꯣꯏꯅꯤ ꯅꯪ ꯑꯩ ꯅꯨꯄꯤꯁꯨ ꯀꯥꯏꯅꯗꯣꯔꯦꯗꯅ ꯑꯁꯤ ꯌꯥꯔꯦꯕ ꯑꯁꯤ ꯌꯥꯎꯔꯝꯃꯣꯏꯗ꯭ꯔꯣ ꯁꯤꯁꯦ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗꯦ ꯊꯥꯎꯕꯨ ꯎꯗꯦꯅꯦ ꯇꯣ ꯑꯥꯗꯩꯁꯦ ꯑꯁꯤ ꯌꯧꯔꯝꯒꯅꯤ ꯑꯁꯤ ꯊꯥꯎ ꯑꯣꯟꯅꯕ ꯂꯩꯕꯁꯦ ꯁꯤ ꯁꯣꯏ ꯌꯥꯎꯔꯝꯅꯤ ꯆꯪ ꯑꯅꯤꯗ ꯂꯧꯔꯣ ꯁ꯭ꯂꯣꯔꯣ ꯇꯩꯃ ꯄꯦꯇ꯭ꯔꯣꯜ ꯌꯥꯎꯔꯤꯕꯣ ꯑꯧ ꯌꯥꯎꯔꯤꯌꯦ ꯏꯕꯨꯡꯉꯣ ꯂꯤꯇꯔ ꯑꯅꯤ ꯈꯛꯇ ꯄꯤꯔꯛꯑꯣ ꯗꯨꯀꯥꯟꯁꯤ ꯆꯪꯉꯒ ꯅꯪ ꯑꯝꯇ ꯍꯪꯒꯦꯔꯣ ꯅꯪ ꯍꯦꯛ ꯆꯪ ꯍꯪꯆꯣꯠꯆꯣ ꯉꯝꯗ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯍꯪꯕꯗ ꯂꯩꯇꯣꯟꯁꯤꯗꯅꯦ ꯆꯅꯨ ꯂꯦꯞꯄꯤꯒ ꯉꯥꯏꯔꯕꯅꯦ ꯑꯩ ꯒꯥꯔꯤ ꯏꯜꯂꯛꯄꯁꯦ ꯋꯥꯏꯅ ꯇꯧꯕꯅꯤꯗ ꯀꯣꯛꯄꯤꯁꯨꯁꯨ ꯕꯇꯜꯗꯨ ꯆꯪꯉ ꯀꯣꯛꯄꯤꯁꯨꯁꯨ ꯕꯣꯇꯜꯁꯤꯗ ꯂꯩꯖꯔꯦ ꯇꯩꯃ ꯁ꯭ꯋꯥꯏꯗ ꯆꯅꯨꯅ ꯍꯩꯁ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯂꯥꯛꯑꯒ ꯅꯨꯄꯤ ꯑꯃ ꯎꯕꯗ ꯑꯃꯗꯣ ꯀꯥꯎꯔꯦ ꯇꯧꯏꯁꯤꯗꯤ ꯗꯥꯂꯝꯖꯤꯡꯕ ꯆꯅꯨ ꯅꯣꯏ ꯌꯨꯝꯁꯦ ꯁ꯭ꯋꯥꯏꯗ꯭ꯔꯣ ꯏꯍꯦ ꯃꯥꯅꯤ ꯅꯪ ꯑꯣꯏꯔꯦ ꯆꯅꯨ ꯏꯃꯥ ꯏꯕꯦꯝꯃ ꯅꯪ ꯑꯣꯏꯔꯦ ꯆꯅꯨ ꯂꯦꯝꯕꯤ ꯂꯩꯔꯦ ꯁꯤꯗ ꯍꯣꯏ ꯃꯥ ꯆꯅꯨ ꯂꯦꯝꯕꯤ ꯂꯩꯔꯦ ꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯝ ꯇꯥꯏꯁꯦ ꯁꯤꯗꯅꯦꯕ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯝ ꯇꯥꯔꯝꯕꯒꯤ ꯆꯅꯨ ꯂꯦꯝꯕꯤ ꯐꯪꯕꯅꯦ ꯌꯥꯔꯦ ꯕꯣꯝꯆꯥ ꯍꯤꯡꯆꯥꯏ ꯇꯝꯕ ꯃꯥꯟꯕ ꯅꯁꯛꯇꯨꯗꯅꯦ ꯑꯉꯥꯡ ꯂꯣꯏ ꯀꯤꯔꯦ ꯅꯣꯏ ꯀꯩꯅꯣ ꯐꯪꯉꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯁꯨ ꯂꯣꯏ ꯀꯥꯎꯔꯦ ꯆꯠꯂꯣꯍꯦ ꯆꯅꯨ ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯏꯅꯦ ꯗꯥꯂꯝꯖꯤꯡꯕ ꯑꯁꯥꯏ ꯊꯣꯛꯑ ꯁꯥꯁꯦ ꯗꯥꯂꯝꯖꯦ ꯅꯨꯡꯉꯥꯏꯔꯤꯕ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯋꯥ ꯀꯣꯏꯊꯣꯛꯀꯅꯨ ꯄꯣꯏꯟꯗ ꯁꯦꯠꯂꯨꯅꯦ ꯅꯨꯄꯥ ꯆꯥꯛ ꯂꯥꯝꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯅꯨ ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯂꯤꯅꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯤ ꯉꯁꯤꯁꯨ ꯅꯣꯏ ꯅꯝꯕꯣꯜꯁꯦ ꯂꯣꯏꯅ ꯁꯤꯟ ꯊꯨꯡꯉꯕꯅꯤ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯁꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯌꯥꯝ ꯂꯥꯜꯂꯨꯕꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯅꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕꯣ ꯋꯥꯔꯧꯗꯦꯗ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯑꯗꯨꯒꯤ ꯃꯔꯝꯗ ꯗꯥꯂꯝꯖꯤꯡꯕ ꯆꯅꯨ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯀꯩꯅꯣ ꯗꯥꯅ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯩ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯁꯤꯜꯂꯤ ꯑꯩꯗꯤ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯝꯇꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯣꯛꯅꯤꯡꯗꯦ ꯗꯥꯂꯝꯖꯤꯡ ꯌꯨꯝ ꯍꯟꯕꯤꯔꯣ ꯆꯅꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯨꯟꯗꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯧꯁꯤꯟꯕ ꯌꯥꯕ ꯆꯅꯨ ꯂꯦꯝꯕꯤ ꯅꯠꯇꯤꯌꯦ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯍꯥꯏꯒꯦ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯐꯝ ꯌꯦꯡꯂꯒ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ ꯂꯦꯞꯄꯤꯒꯅꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯏꯐꯝꯗ ꯆꯤꯟꯕꯥꯜꯅ ꯃꯨꯛꯇ ꯍꯥꯏꯔꯝꯃꯨ ꯑꯣꯝꯆꯥꯛꯅ ꯂꯩꯍꯧꯔꯗꯕ 이범자 ꯋꯥꯍꯩꯅ ꯌꯨꯝꯗ ꯈꯔ ꯍꯜꯂꯁꯤ ꯐꯍꯜꯂꯅꯤ ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯊꯝꯂꯅꯨ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅ
ꯋꯥꯔꯧꯕ ꯂꯩꯍꯧꯗꯅꯕ ꯑꯩꯒꯤ ꯊꯝꯃꯣꯏ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯁꯦꯡꯅ ꯍꯥꯏꯔꯝꯃꯨ bungo nangbu imana silisi am warauраbrane Kaino ko manong tokholisina. imana silisi nanginine nangna dumaina leiraga ima sunung haifam khangde Kok no kok sabni ma amta thokrosi. Ai thanda nga tale hogeba. Ma tangai khone. hayo hayo Kethabi gi number ga lebro. leye imana loi laura aban Amta piramu ba. se Kay haina sep tawge. imbau nupi ena sep tawbane Rasi di laikrak chatliye. Yare thokro ai wari imta chahoge. nangi haunabi serantural munganguni ko Hoi ai chu khange ba. hello kana oirabano Lamjing bane. nang diga tawe phone torai ba Samte yam wasal khunu ko. Nang yam pakte. phone tawge toraga kaino nang aido yam usita ba toraganu ko Nang khukum du da haibe wani kaino. yare ai thamage Oh long se yam pa amdi phone to thamo yare. kaino haidoi wado sasa hairo Unarga fajan wai saji. Heng chingmairong gi prince punga badala. Wa lore. Ibi manangi dubu loidraban hai ai bu theng Loire pupu. Pro krai Kyam theng halaktoino pupu. pangtheng thengoi da pung amage dwai da halakani nang bu chathokado bu leibro Horen pung ani dare sathokadaba leye. oi pupu nang na halake kadai Se. nang lo shilo ko Hoi pupu. Akhoi mana ai long lawa kana sile. Ai de nang na taba topa kanam ta da kundo pare huninde. Mamangdasu aina haikre. Hojiksu haigi. Mapan thongi sapham yenglaga mihoibagi magun lepiganu. Ai yam lan khrai ba ikhang. Yam la lobuduna ngasi phawo ai nonda karimta haiba ngamdrin. Nang ai bu warori bo. nang na haise nangi nupido ai haina biyo sinine Natradi kai win tage. Kai ne khalino ai nonda ngasai de hai myam sibo. ai sibu nangi minai ro Ai ga luhong ningdradi minai wa bata ba. nang na lohong bada chance lorga ai ngonda blackman swam toisi kaigino Nangi na koktubo afab amta kan bangamdrabo. yam usita ba torokano Yare bema nang adui dialogue to ta ba yang ware. nang na sana bo haibada yadru nupidubu ai na hara kama yaduino Yeng shi haidana. naram chattu chumadine nupine yaroi da bai walaite nang na okta bagini ai di nupido pamu pamui Nang yam khangbai wani ne. khangdana bo hairi ni kaino Yare ko ta ba yang ware nang wadu. ai na nanga chatmina dana ga taise narai bakto sabre inbreu Yam VIP ro. Nangi ngan gi hing khoi man manu pa du da nang bu kok chen thok ya. e kai ba no hujukido nang na dumaina haibe abu nu paro da Male bo male habni da. yam karim ka thaina rakunu ko ingonda Acting do over chale. Yeng de yang ware. Mi khwai dong na ne. Chumna dum phajana ngang na ji. nang na horok paran tro ai bo angau biro Ho ai kem hai ja ro. Yar bo. oigedaba wa ma khanase akhoi ma do luhong masda pungau ngaukhre dam cha do akhoi ma ne am yadabani Nang kak trai ja. Ai nen sathi jani. Som da la ta ga adu tawe ga. Adose. Sida ama so masu kai dana ba nang chanu lem bidom ta thembiyo ba. hoi ba ado themage ado yabi rakadro Sadu di nang khutale dana. ai ngonda loina insilak pai wari ni nangi sidia Tu asilere tu chanu lembi. nang to isha ayam haina de ko
ꯄꯦ ꯉꯥꯡ ꯂꯩꯌꯦ ꯑꯩꯁꯨ ꯅꯪ ꯌꯥꯝ ꯍꯩꯅꯗꯦ ꯑꯌꯥ ꯆꯦ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯑꯩ ꯅꯪ ꯎꯅꯕ ꯂꯥꯛꯑꯝꯃꯤꯅꯦ ꯑꯩ ꯎꯅꯕ ꯀꯩ ꯂꯩꯔꯒꯦ ꯆꯦ ꯋꯥꯁꯦ ꯌꯥꯝ ꯂꯨꯔꯦ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯣ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯍꯥꯏꯔꯝꯃꯒꯦ ꯆꯅꯨꯂꯦꯝꯕꯤ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ ꯑꯌꯥ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯆꯦ ꯂꯝꯖꯤꯡꯕꯒ ꯂꯝꯖꯤꯡꯕꯗꯤ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯂꯨꯍꯣꯡꯉꯔꯣꯏ ꯍꯥꯏꯌꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯑꯩꯁꯨ ꯑꯩꯒꯤ ꯈꯪꯅꯖꯕ ꯂꯩꯖꯩ ꯏꯃꯥꯅ ꯂꯝꯖꯤꯡꯕꯗ ꯅꯝꯗꯅ ꯂꯨꯍꯣꯡꯕꯤꯗꯧꯔꯦ ꯑꯩꯁꯦ ꯆꯅꯨꯂꯦꯝꯕꯤ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯆꯦ ꯑꯩ ꯆꯅꯨ ꯉꯥꯏꯍꯥꯛꯀꯤ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯐꯤꯔꯦꯞ ꯑꯃꯕꯨ ꯅꯥꯊꯩꯒꯅꯨ ꯅꯪ ꯂꯝꯖꯤꯡꯕꯕꯨꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ ꯍꯦꯃꯥ ꯀꯞꯄꯤꯔꯣ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯗꯦꯍꯦ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯁꯨꯝ ꯁꯥꯎꯔꯤꯅꯦꯅ ꯐꯨꯝꯖꯤꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯐꯣꯡꯗꯣꯛꯑꯣ ꯏꯕꯦꯝꯃ ꯂꯝꯖꯤꯡꯕꯁꯦ ꯈꯔ ꯃꯊꯣꯡ ꯍꯨꯛꯇꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯨꯡꯁꯤꯗ ꯅꯪꯕꯨ ꯊꯤꯔꯛꯏꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯃꯥꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯇꯧꯏꯅꯦ ꯆꯦ ꯊꯥꯖꯕ ꯑꯃ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯦ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯏ ꯑꯩꯁꯨ ꯇꯥꯔꯦ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯣ ꯂꯝꯖꯤꯡꯕꯅ ꯌꯥꯝ ꯂꯥꯜꯂꯦ ꯅꯪꯅ ꯋꯥꯔꯧꯔꯤꯗꯣ ꯃꯇꯤꯛ ꯆꯥꯔꯕꯅꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯡ ꯊꯥꯖꯜꯂꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯕꯨ ꯆꯅꯨ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯠ ꯍꯦꯛꯇ ꯊꯥꯗꯛꯀꯅꯣ ꯁꯦꯀꯦꯟ ꯆꯥꯟꯁ ꯍꯥꯏꯕ ꯑꯃꯁꯨ ꯄꯤꯒꯗꯕꯅꯤ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯃꯥ ꯎꯕꯗ ꯑꯣꯔꯤꯗꯨꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯁꯤꯅꯤ ꯑꯩ ꯀꯥꯎꯕ ꯇꯝꯂꯨꯔꯕꯅꯤ ꯆꯦ ꯑꯗꯣ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯍꯜ ꯑꯩ ꯗꯥ ꯂꯝꯖꯤꯡꯕꯗꯤ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯊꯥꯖꯕꯗꯤ ꯉꯝꯗ꯭ꯔꯦ ꯆꯅꯨ ꯅꯪꯒꯤ ꯋꯥꯔꯦꯞ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯣ ꯂꯝꯖꯤꯡꯕ ꯈꯛꯇꯒꯤꯁꯨ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕु ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯅꯕꯒꯤ ꯈꯛꯇ ꯈꯜꯂꯒ ꯅꯪꯉꯣꯟꯗ ꯐꯣꯔꯁ ꯇꯧꯕꯅꯤꯗꯤ ꯈꯟꯒꯅꯣ ꯑꯩ ꯑꯗꯨꯝꯕ ꯈꯟꯗꯤꯌꯦ ꯆꯦ ꯂꯝꯖꯤꯡꯕꯁꯦ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯝꯇ ꯌꯦꯡꯉꯔꯣꯏꯅ ꯂꯦꯞꯈ꯭ꯔꯕꯅꯦ ꯅꯪꯁꯨ ꯈꯪꯉꯝꯒꯅꯤꯗ ꯂꯝꯖꯤꯡꯕꯁꯦ ꯈꯔ ꯋꯥꯟ ꯁꯥꯏꯗꯦꯠ ꯑꯣꯏꯕ ꯅꯨꯄꯥꯅꯦ ꯅꯤꯡꯈꯤꯕ ꯑꯃꯗ ꯑꯗꯨꯝ ꯅꯤꯡꯉꯒ ꯂꯩꯕ ꯄꯥꯛ ꯍꯣꯡꯉꯣ ꯌꯥꯗꯕꯅꯤ ꯋꯥꯔꯤꯁꯦ ꯌꯨꯝꯗ ꯐꯖꯅ ꯁꯥꯟꯅꯅꯤꯡꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦꯅ ꯇꯧꯕꯅꯦ ꯑꯩ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯀꯅꯤꯌꯦ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯀꯦꯔꯥ ꯐꯣꯟꯗꯣ ꯆꯦ ꯉꯔꯥꯡ ꯏꯁꯤꯡ ꯇꯥꯁꯟꯈꯤꯕꯗꯒꯤ ꯌꯥꯗꯗꯅ ꯁꯦꯝꯃꯤ ꯅꯝꯕꯔꯕꯨꯗꯤ ꯄꯤꯔꯛꯀꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯛꯑꯣ ꯅꯣꯏ ꯌꯨꯝꯁꯦ ꯀꯗꯥꯏꯗꯅꯣ ꯂꯥꯞꯇ꯭ꯔꯦ ꯆꯦ ꯑꯁ ꯑꯗꯨꯝ ꯎꯔꯦ ꯇꯨ ꯊꯣꯡꯒꯥꯜ ꯑꯅꯤ ꯁꯨꯕꯁꯤꯗ ꯐꯔꯦ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯆꯦ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯃꯥꯏꯗꯨꯕꯨ ꯀꯞꯄꯤꯔꯣ ꯂꯝꯖꯤꯡꯕ ꯅꯪꯁꯦ ꯐꯠꯇꯤ ꯐꯠꯇꯕ ꯖꯥꯠꯅꯤꯍꯦ ꯑꯉꯥꯡꯁꯦ ꯅꯪꯅ ꯀꯞꯍꯟꯕꯅꯦ ꯅꯪꯒꯤ ꯋꯥꯔꯤ ꯄꯟꯕꯗꯅꯤ ꯑꯉꯥꯡꯁꯤꯅ ꯀꯞꯄꯤꯁꯦ ꯐꯔꯦ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯛꯄꯅꯦ ꯄꯥꯎ ꯐꯥꯎꯅꯅꯕ ꯅꯨꯡꯁꯤꯕꯕꯨ ꯌꯦꯀꯥꯏꯍꯟꯗꯨꯅ ꯊꯝꯃꯣꯏ ꯋꯥꯍꯟꯗꯅꯕ ꯅꯨꯡꯁꯤꯗꯦ ꯁꯦꯡꯅ ꯍꯥꯏꯔꯝꯃꯨ ꯃꯥꯏꯊꯣꯡ ꯑꯋꯥꯕ ꯃꯨꯜꯂꯝꯗ ꯀꯩꯅꯣ ꯃꯣꯏꯅꯤꯁꯤꯗꯤ ꯄꯨꯔꯥ ꯆꯦꯟꯅꯦꯜꯂꯝꯅꯤꯅꯦ
mikup aduda pikiba thamoi hundokpiramu nungsibado pukhinu haukraba thaudoki warisingdo samthok ꯑꯥꯗ ꯂꯥꯛꯏꯕ ꯅꯨꯄꯥꯁꯤꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯅꯦ? ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯆꯥꯗꯤ ꯃꯥꯟꯗꯦꯗ ꯁꯦ. ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯆꯥꯒ ꯑꯣꯏꯖꯥꯠꯂꯣ ꯁꯤꯕꯣ? ꯑꯋꯥꯡ ꯂꯩꯀꯥꯏꯗꯁꯨ ꯀꯌꯥ ꯎꯗꯦꯗ ꯑꯁꯤ. ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯅꯤ ꯁꯤꯕꯣ? ꯍꯣꯏꯅꯦ ꯌꯥꯝ ꯇꯣꯏꯅ ꯂꯩꯅꯦꯁꯦ. omchakna leihauradaba nangi wahina khara fahalani aibu themduna thamdanu nangi minumsi aduna warauba leihaudanaba aigi thamoy asida nungside singna hairam mai thonga wabu ulamda nungside singna hairam mai thonga wabu ulamda. The number you are calling is either switched off or not. ꯍꯦꯟꯊꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯜꯂꯦ ꯊꯣꯏꯕꯤ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯅꯣꯏ ꯁꯤꯗꯒꯤ ꯆꯦꯆꯦ ꯆꯅꯨ ꯂꯦꯝꯕꯤꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯃꯤ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯌꯨꯀꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯍꯥꯏꯁꯤ ꯂꯥꯛꯑꯣ ꯗꯥꯂꯝꯖꯤꯡ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯌꯥꯔꯣꯏꯗ ꯑꯩꯁꯦ ꯂꯩꯀꯥꯏꯅ ꯐꯖꯅ ꯉꯥꯡꯅꯔꯔꯣꯏ ꯆꯅꯨ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯈꯤꯗꯣꯏꯅꯣ ꯑꯩ ꯁꯥꯎꯗꯦ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯁꯥꯎꯗ꯭ꯔꯒ ꯀꯩꯅꯣꯕ ꯅꯪ ꯇꯧꯏꯁꯦ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯔꯣ ꯑꯗꯨꯃꯥꯏꯅ ꯈꯟꯅꯨ ꯗꯥꯂꯝꯖꯤꯡ ꯃꯇꯥꯡꯅ ꯌꯥꯗꯗꯅ ꯇꯧꯅꯤ ꯆꯅꯨ ꯑꯩꯗꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯅꯃꯥꯡꯗ ꯂꯦꯞꯀꯦ ꯈꯟꯈꯤꯕꯅꯤ ꯐꯦꯔꯋꯦꯜ ꯅꯨꯃꯤꯠꯇꯣ ꯅꯪꯅ ꯅꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏ ꯇꯥꯏ ꯃꯗꯨꯃꯛꯅ ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯄ ꯉꯝꯈꯤꯗꯕꯅꯤ ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯥꯝ ꯏꯀꯥꯏꯈꯤꯕꯅꯤ ꯗꯥꯂꯝꯖꯤꯡ ꯑꯩ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯒꯤ ꯑꯇꯣꯞꯄ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯗꯥꯂꯝꯖꯤꯡ ꯂꯝꯕꯤꯁꯤꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯉꯥꯏꯈꯣ ꯃꯇꯥꯡ ꯆꯥꯗꯦꯕꯨ ꯀꯩꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯐꯝ ꯃꯇꯝ ꯍꯥꯏꯌꯨ ꯑꯩ ꯂꯥꯛꯀꯦ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯊꯥꯖꯕ ꯑꯃ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯦ ꯇꯔꯥꯏ ꯇꯔꯥꯏ ꯈꯟꯕꯤꯒꯅꯨ ꯗꯥꯂꯝꯖꯤꯡꯕ ꯗꯥꯂꯝꯖꯤꯡꯕꯗ ꯊꯣꯛꯇ꯭ꯔꯤꯕꯒꯤ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯋꯥꯕꯁꯦ ꯃꯥꯡꯈꯤꯕ ꯊꯥꯖꯕꯗꯣ ꯑꯩꯅ ꯃꯦꯟꯈꯠꯅꯅꯕ ꯇꯟꯖꯥ ꯑꯝꯇꯪꯗꯤ ꯄꯤꯕꯤꯕ ꯌꯥꯏꯗꯅ ꯑꯩꯅ ꯍꯥꯏꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯗꯥꯂꯝꯖꯤꯡꯕꯁꯨ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯥꯛꯄꯤꯒꯅꯨ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯆꯅꯨ ꯀꯩꯅꯣ ꯗꯥꯂꯝꯖꯤꯡ ꯇꯧꯏꯁꯤꯕꯣ ꯊꯥꯗꯣꯛꯑꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯆꯅꯨ ꯊꯥꯗꯣꯛꯑꯁꯦ ꯉꯥꯎꯁꯤꯟꯅꯅꯨ ꯗꯥꯂꯝꯖꯤꯡꯕ ꯂꯝꯕꯤꯁꯤꯗ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯊꯥꯗꯣꯛꯑꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯃꯐꯝ ꯃꯇꯝ ꯑꯃ ꯍꯥꯏꯌꯨ ꯑꯗꯨꯒ ꯈꯨꯗꯥꯡꯁꯤꯗ ꯇꯧꯋꯦ ꯃꯤ ꯂꯣꯏ ꯆꯪꯉꯦ ꯗꯥꯂꯝꯖꯤꯡ ꯃꯈꯨꯠꯇꯣ ꯊꯥꯗꯣꯛꯅꯦ ꯉꯁꯤ ꯊꯥꯗꯣꯛ ꯍꯥꯏꯔꯣꯁꯦ ꯅꯪ ꯌꯥꯝꯅ ꯉꯥꯎꯁꯜꯂꯣ ꯊꯤꯟꯖꯜꯂꯣ ꯃꯁꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯊꯤꯟꯖꯜꯂꯣ ꯃꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯉꯥꯎꯁꯜꯂꯣ ꯃꯁꯤ ꯃꯤ ꯑꯃꯗ ꯃꯌꯥꯝ ꯆꯪꯗꯅ ꯑꯣꯝꯁꯤꯜꯂ ꯐꯨꯔꯤꯗꯨ ꯀꯩꯒꯤꯅꯣꯅꯦ ꯁꯨꯝ ꯌꯦꯡꯒꯦꯅ ꯌꯦꯡꯉꯛꯄꯅꯤ ꯅꯍꯥꯟꯒꯩ 이씨, 미부가나는 스마이는 분나게 봐. 온통 뒤는 수프르크레 미. 마마 낭 얌 헨젤라까누고 아이나 구티다 와나 따이 하이자부도 너희는 더이키다부도 누아이 키드리드 마마 나띠 낭부 이마나 하이부도 라우럼라바디 토키드라세. 낭가 강내자바 밤바도 이마다 꼭 하이베야드로. 이마는 이사기 아밤바다 일로이네. 야리 하이버니 사키 아싸, 양하이리 브라미시 모모이 바보. 이사기 밑각세 코이는 집부가 싹만하래미야. 붕아 너 뭉악당 히쁘가 포타게 하이브로 야니 춤펑기 바보 사키
ꯅꯆꯥꯁꯤꯡ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯄꯣꯊꯥꯁꯨꯅꯨ ꯅꯪ ꯆꯕꯦꯡ ꯉꯥꯡꯒꯅꯨ ꯏꯁꯥꯅ ꯈꯨꯗꯥꯡ ꯄꯥꯏꯔꯣꯏ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦꯅꯦ ꯁꯅꯨ ꯂꯦꯝꯕꯤ ꯀꯧꯏ ꯏꯃꯥ ꯁꯅꯨ ꯂꯦꯝꯕꯤ ꯏꯃꯥꯅ ꯆꯠꯂꯒ ꯍꯥꯏꯅꯔꯨꯔꯒ ꯂꯣꯏꯔꯦꯗꯅ ꯑꯩꯅ ꯌꯥꯅꯕ ꯍꯥꯏꯅꯅꯤ ꯍꯥꯏꯔꯨꯅꯨꯗ ꯏꯃꯥ ꯃꯥꯒꯤ ꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨ ꯑꯩ ꯌꯦꯠꯂꯔꯣꯏꯒꯦꯗ ꯕꯦꯝꯃ ꯀꯩꯅꯣ ꯑꯂꯨꯗꯨ ꯃꯄꯨꯝ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯍꯥꯏꯔꯣ ꯑꯁ ꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦ ꯄꯨꯄꯨ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨꯕꯨ ꯅꯪꯒ ꯍꯥꯟꯅ ꯈꯪꯅꯕꯔꯣ ꯍꯥꯏꯌꯨꯅꯦ ꯄꯨꯄꯨ ꯀꯩꯁꯨ ꯆꯩꯔꯣꯏ ꯄꯨꯄꯨ ꯍꯥꯏꯌꯨꯅꯦ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯗꯤꯌꯨꯗ ꯑꯩꯒꯤ ꯁꯤꯅꯤꯌꯔ ꯑꯣꯏꯔꯛꯄꯅꯤ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗꯕ ꯑꯣꯏꯔꯗꯤꯅꯦ ꯏꯁꯨꯗ ꯎꯁꯤꯠꯇꯕꯒꯤꯅꯦ ꯄꯨꯄꯨ ꯊꯤꯛ ꯇꯧꯒꯦ ꯇꯧꯕꯅꯤ ꯅꯠꯇꯦ ꯄꯨꯄꯨ ꯂꯩꯅꯩꯌꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯗꯣ ꯑꯩꯒ ꯆꯨꯝꯅ ꯁꯨꯝ ꯈꯪꯅꯕꯅꯤ ꯈꯪꯉꯦ ꯄꯨꯄꯨ ꯂꯣꯏꯅ ꯈꯪꯉꯦ ꯅꯃꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯅꯃꯥꯗ ꯍꯪꯉꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄꯨꯄꯨꯅ ꯅꯪꯒꯤ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯂꯣꯏꯅ ꯑꯣꯏꯔꯕꯅꯤꯅ ꯄꯨꯄꯨꯅ ꯍꯪꯂꯤꯕꯅꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯊꯤꯅ ꯐꯨꯕꯤꯈ꯭ꯔ ꯃꯥꯜꯂꯦ ꯅꯠꯇꯦ ꯅꯈꯣꯏ ꯕꯕꯥꯗꯨ ꯏꯔꯦꯟꯖꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯣ ꯐꯅ ꯁꯥꯎꯅ ꯈꯣꯠꯅꯕ ꯂꯩꯔꯕꯁꯨ ꯋꯥꯗꯨ ꯏꯔꯦꯟꯖꯅ ꯉꯥꯡꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗꯤꯅꯦ ꯑꯆꯨꯝ ꯃꯔꯥꯟ ꯀꯔꯤꯅꯣ ꯍꯥꯟꯅ ꯈꯪꯗ꯭ꯔꯤꯉꯩꯗꯅꯦ ꯃꯤꯠꯅ ꯎꯕꯗꯨꯅ ꯑꯆꯨꯝꯕꯅꯦ ꯍꯥꯏꯅ ꯍꯦꯛꯇ ꯋꯥꯔꯦꯞ ꯂꯧꯕꯅ ꯍꯥꯟꯕꯅꯦ ꯑꯗꯨꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯩ ꯂꯥꯜꯂꯦ ꯄꯨꯄꯨ ꯑꯩ ꯃꯇꯨꯡꯗ ꯑꯗꯨꯝꯕ ꯊꯣꯛꯇꯅꯕ ꯍꯣꯠꯅꯔꯒꯦ ꯏꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯄꯨꯄꯨꯅ ꯅꯪꯕꯨ ꯊꯤꯡꯕꯒꯤ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯁꯥꯅ ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯈꯟꯖꯕꯗ ꯄꯨꯄꯨꯅ ꯈꯨꯠ ꯊꯤꯡꯖꯜꯂꯣꯏ ꯏꯁꯨꯒꯤ ꯑꯄꯥꯝꯕ ꯃꯤꯁꯛꯇꯨꯗꯅꯦ ꯊꯥꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯄꯨꯅ ꯍꯥꯏꯕꯗꯤ ꯉꯔꯥꯡ ꯋꯥꯈꯜ ꯈꯟꯊꯅꯍꯧꯗꯕꯗꯒꯤ ꯊꯧꯗꯣꯛꯇꯣ ꯊꯣꯛꯂꯤꯕꯅꯤ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯊꯣꯛꯇꯅꯕ ꯏꯁꯨꯗ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯕꯅꯤ ꯐꯔꯦ ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣ ꯄꯨꯄꯨ ꯏꯪꯈꯣꯜ ꯐꯥꯎꯕ ꯊꯣꯛꯂꯨꯈꯤꯒꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯤ ꯉꯥꯡꯅ ꯁꯛꯅꯕ ꯋꯥꯏꯅꯤ ꯃꯣꯏ ꯑꯄꯥꯝꯕ ꯇꯧꯔꯛꯄ ꯁꯤꯗꯩꯁꯤꯗꯅꯦ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯆꯤꯡꯊꯔꯤꯕꯅꯤꯅꯦ ꯈꯪꯗ꯭ꯔꯦꯗ ꯏꯆꯥ ꯑꯃꯈꯛ ꯌꯥꯎꯕꯁꯤꯗ ꯃꯃꯥꯅꯁꯨ ꯂꯨꯅ ꯍꯦꯛ ꯇꯧꯔꯦꯗꯣ ꯑꯁ ꯑꯉꯥꯡ ꯂꯨꯅ ꯇꯧꯕ ꯍꯥꯏꯁꯤ ꯀꯥꯟꯅꯗꯦꯗ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯏꯆꯥꯅꯨꯄꯥꯁꯦ ꯃꯁꯥꯒꯤ ꯃꯔꯜ ꯇꯥꯜꯍꯟꯖꯔꯤꯕꯅꯤ ꯃꯤꯅꯗꯤ ꯃꯄꯥ ꯑꯔꯤꯛꯄꯁꯤꯅ ꯇꯧꯔꯤꯁꯦ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯔꯝꯒꯅꯤ ꯑꯩꯅ ꯊꯥꯗꯣꯛꯏꯁꯤꯅꯅꯦ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯍꯧꯗꯣꯏꯅꯤ ꯍꯌꯦꯡꯋꯥꯏ ꯗꯨꯀꯥꯟ ꯃꯌꯥꯝꯁꯤꯡꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯕ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯛꯇꯣꯏꯅꯤ ꯍꯥꯏꯖꯔꯤꯕ ꯆꯨꯝꯃꯤꯅꯦ ꯑꯁ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯀꯌꯥ ꯄꯣꯟꯇꯦꯗ ꯃꯃꯥꯅ ꯑꯃꯨꯛꯇꯣꯏꯕ ꯂꯥꯟ ꯁꯥꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯂꯥꯛꯄ ꯂꯥꯛꯑꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯉꯜꯂꯤꯗ ꯄꯣꯠ ꯌꯣꯟꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ ꯂꯣꯏ ꯁꯤꯠꯈ꯭ꯔꯦ ꯉꯟꯇꯥꯅ ꯆꯪꯉꯣ ꯑꯃꯗꯣ ꯆꯥꯛꯀ ꯆꯥꯎ ꯌꯥꯍꯧꯗꯕꯅꯤ ꯃꯃꯥꯒ ꯀꯦꯅꯗꯅ ꯂꯩꯍꯧꯕꯅꯤ ꯅꯣꯏꯒꯤꯗꯨꯅ ꯀꯝꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯈꯥꯡ ꯂꯥꯛ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯌꯨꯝꯗꯕꯨ ꯌꯧꯁꯜꯂꯛꯏꯗ ꯅꯨꯄꯤꯗꯣ